पेट्रोल पंप द बोम लंगसिंदुना पोखाई हनबदा चेनबा अमसु फारे मतम कक्तबा पेट्रोल पंप सिंग थोंग लोनबगी खोंगजंग हंदोखरे हौकिबा तांग निपानदा बिष्णुपुर डिस्ट्रिक्ट की मोइरांग थाना लेकाइदा लेबा एमएस एलिडास फुएल स्टेशन द बोम लंगसिंदुना पोखाई हलंबगी थौदोकता चेनबा KYKL की वांगु सिंगदोंग लेकाइदगी हिजम मनीचंद्र सही 35 कौबा मियोय अमा हौकिबा तांग 13 कक्सिंग कमांडो यूनिट अमसुंग 93 सुबा आसाम राइफल्स की कंबाइंड फोर्स की टीम अमना फगतखरबा मतों ngarang numidang pung 8 rom taba matamda bom pokhaibagi thaudo aduda hakthengna senaba mioi amasu police na phagat pangam khrei amarom da MS Elidas fuel station da bom langsilamba thaudo kamari lenana Manipur Petroleum Dealers Fraternity na sarkar da tongan demand kya taladuna sangsilakpa khongjang adu ngasi condition khara da yanaba porokpadagi matam kaktana petrol pump se thonglon bagi khongjang handokhrei MS Elidas fuel station da bom langsilamba thaudok da senabadagi pharba ani suba mioi adugi mamingna pukrambam rabi sahi 38 Elias Kheng apokpan ningthem chandra kawe wangu sabal awang lekai dagine ngarang numidang Bishnupur District Police Commando na mateng pangduna Moirang Police Station ki team amana phagat khibani hairi petrol pump da bom langsilamba thodok kamari lenana Manipur Petroleum Dealers Fraternity na tongan ba demand kya taladuna sangsilakhiba khongjang adugi matangda ngasi press club ta pangthokiba pawgi mifam amada apunba Manipur Petroleum Dealers Fraternity ki convener Laisam Jogesh Chandra na haikibada Manipur Petroleum Dealers Fraternity na petrol pump sing thong londona sarkar da demand kya tadura sangsilakhiba khongjang adugi matangda ngasi sarkar ga wari sanabadu da sarkar gi maikidagi demand sing adu loina mapung phana piba natrabasu miyamna petrol amasung diesel phangdabagi awaba kaya se yenglaga khudaktagi oil pump sing thong lonbagi khongjang ase handoknaba phirep laukhibani hairi KCP ga mari lenade haina phongdora thasi ki taragi pause amasung electronic media da Imphal West ki langjing asoba gari amadi sangai pro haire ba phamsing asida nomai kapsilamba loinana uripok ta leiba Dr. Loken gi yumda nomai kapsilamba thoram sing asida Chennai haina police ta phare hadaba KCP ki cadre Sagolban Moirang Hanubaleraktagi khaidem ranjit sahi 35 amasung phumlawdagi haujingna 13 lokrakpam lekai da leiba sanasam Birmangol sahi 32 haidaba mioi ani asi KCP amasung masigi lanbi sanglop MFL gi cadre nate makoyanima KCP ga hiram amata da mari lenade haina loop asigi secretary in charge information and publicity S Mangalgi Seron amana hairi KNP na kihalambagi mayokta irangda banchathari senariba sing FIR lokhatnaba NIA da thijin hannaba dabi tawkhre haukiba January 13 gi numidang da Kuki Su group ke kangbu singna full uniform da afaba makhal gi khulai sing puduna irang Naga village da laklaga khul asida leiriba public property thugairamba community wet amasung khul gi oiba polam kya mangan takhalamba amade khulgi leiriba memorial store da Kukiland and stay away haina khunja singbo asawba pokhanba slogan kya iramkhiba thaudo adugi matangda hauze irang Naga khulda matam kaktaba bangi khongjang sathari haire masina maram oiraga lambi asi phawraga Surachandpur tamna satkadaba gari kya panduna leiri Kuki lal hoba singna irang Naga khul asi makhoigi lamne mafam aduda leiriba Naga sing satkro haina khulgi memorial stone da iduna thamlamba thaudo adu working committee Liangmai Naga council na akanamong da condemn tawe suda leiriba KNF UPF ki cadre singna sugi ground rule gi wangmada ka henba thawong kya satharam khibatugi mayokta justice phanghan gadabane haina irang road ta khunja singna labi thingduna ngarang khongjang sangsilingai manung ayuk pung 13 rom taba matamda KNF ki commander Tiger Kipjen na telephone da irang khulgi chairman da call tawraktuna nongmai kapaka niyamadi khulpumba mai thagane haina miyam gi punsida aki akhang piba yauna criminal gi oiba thawong kya satharakibadu akanomo on da condemn tawe Maramaduna thaudo aduda senariba KNF ki commander Tiger Kipjen yauna thaudo aduda senariba KNF UPF ki cadre singi mathakta IPC UAPA amasung atai mari lenaba law singi makhada FIR lokhatkadabani hariba case ase NIA da transfer tawduna akaknamba matamgi manungda investigation sathagadabani irang Naga village ki khunja sing asoi angam thoktanaba mafam aduda center amasung state force deploy tawgadabani hari
Nakala maromda Zelarong Singi Party Purigi Lam Loksina Honor Pasing Yengduna Lairo Hana Pongdora Cray. How keep a tal Tarama Tuginumidang the Kene Pigi Kader Singna Idang Zelarong in Puinagapilesta Laklaga Kulgi Potsekia Mahan Takalambata Natana Kulpumba Maitum the Tagan Hanaki and Kangan Bagitong Kayat Satabagitong Ado Zelarong United Front Nakanamong da condemned away Zelarong Singi Party Purigi Lam Sing Loksina Honor Patodoksin to many Yengduna Lairo Hana Loop Asagi information and publicity na thadrok serol amana haide serol sina makata na haide bana Zelarong ge oiba pari puri gi lam sing khopsen na ba hoda ba thawong sing yauna criminal ge oiba thawong sing sa thaba amadi illegal drug network ke thawong sing sa tharak pud tumina khaging duna leiroi lop asina Zelarong miyam ge punse lan thum yauna ain kai ba mo ongda lam khopsen na ba honara pa thawong khudimak sapsana thengna gani haide amarom da hauki ba January nifanda khuthona ki ba thawdo adu gi matang da kotu na lop asida sirak le ba Sing adu yumpham yaute Kuki underground outfit singna village ki entry point yauna khulge akoibada systematic naina bunker sajinduna chathariba thawong kaya adubu kopchillaga civilian ama oina kotu no uhana bohonaribadu yumpham yaude haide Kuki MLA Singh Sarkar Semba Yaudunaba BBEG na warning taukhre Meitai na NS2 satpada athengba leite security yauna chachagadabani haina kejesina phongdorakre Su group ki leader Singh amasung Kuki Jo MLA Singh na popular government semda sagatpa tarabade akanba action logane Kuki Jo Singh oina legislation lebe union territory gi maongda separate administration pi kane habage aiba thajaba pidri phawda government semda saruk yaroidabani haina village volunteer peace zone ge information and publicity na Kuki su leader Singh amasung MLA Singh da akanba warning taukhre amaromda Kuki Jo Singh na tanliba separate administration gi demand asiga mari lenana Kuki Jo Council ki chairman Odiba Helam Thanglet na Pongdo Kibada Karikuma Kuki Jo ki MLA Tara Asina popular government Sembada Sarugya Tarabade Asoba Unkanaba Amatokane Kanglup ki Irang Tokiba 2023 ki Matungda Kuki Jo Miyamda emotional amasung sentiment ki Oiba Wafam Ama Haujiksu Lairibane Kuki gi Lairiba MLA Tara Asigi Manungda Tarete BJP ki legislature Signe Adubo MLA Tara Asina Kuki Jo Singi Oiba separate administration Pigada Banihana Prime Minister da Aiba Serol Taduna Taksan Kiba Laikre, Mete Singna Impal Dimapur Lambi Pauduna Chatpada Kuki Jo Singna Atin Balaite, Security Yauna Chatsagada Banihana Pongdo K. Mahana Makata na Hai Kibada Manipur Hosik Oiriba Piba Masida, popular government Ama Semba Hibasi Apabo Oiroi, Hosik Ladiba President Rule Asisahi Amagamaka, Dana Sankabana Apabo Oigane, Union Government Gi Maike de Manipur popular government Ama Tamna Bohona Ribasida, Kuki Jo MLA Singh Sarugya Hibasi Yamna Aruba Pibam Amane. Kangluki Irang Tokraba Matungda Unkana Kuki Amasung Maite Anigi Marakta Palm the Batodok Tokana Bahaiduna Sing Amasung Tam Anigi Marakta Buffer Zone Haina Kaidok to the Tam Libane Maite Sing the Namna Kunda River Valley Amasung Kuki Jo Sing the Namna Kunda River Singi District Singda Hatna Sunaba Amadi Hingsagi Todokia Tokre Maite Community Oina NS2 Impal Dimapur Lambida Primo Lehan Bahaiba Se Hill District Ama Oiriba Kangpopi Powder Setkadoribane Nagaland Amasung Asam Samnariba Hairaba Lambi Asi Kangloki Irang Tokraba Matungdage Maite Singla Satokasin Tauba Kudongsa the Bakia Mayoknade Masiga Sap Manana Kuki Jo Miamasu Impalgi Airport Jonga Satpangamde National Highway Asi Kuki Jo Natraga Maite Natraga Nagasingi property Nate National Highway Asi Kuki Jo Singla Tingusu Late Karigumba Maite Singla National Highway to Impal Dimapur Lambi Asida Satke Haibatarabade Security Kaloina Satkadavane Kuki Jo Singi Oina So Impal Satpada Wakalgi Oina Akibalay Masiga Sap Manana Maite Singla Su Kangpopi Powder Satpada Wakalgi Oiba Akibadu Lairibane Amarom the Manipur the PR Sarkar Lakpadaki security ki situation Asi Yamna Pagale Karigumba popular government Lairabade Hingsagi Todo Ase Amuhana Tolopayai Zamu and Kashmir the Sahimangasumna PR Tangkibani Haidi separate administration demand gi matang da high kibadana center gi Maike de Kuki Jo Singi Oiba legislature Labor Union territory gi demand Asi Soidana Pirakani Haibagi Tazabalay Ministry of Home Affairs amasung Su Group Singi Marakta Wari Sanabasu Haukrei Loinana land right amade atay issue singi matang da khanari Karigumana Kaladina Sanarba Wari Asi Makaza Tabatarabadi central government gi Maike de Nomade Makoi gi separate administration gi demand Asi Soidana Yarakane Irang Namaram Oragan Lanjana Rakleba Kuki Jo Sing Makoi gi Mayum Sing da Haujik Satpangamdre Makoi Ayamana Makoi gi Mayum Sing adu Imphal da Lebane Haujuk Pawgi Oina Makoi Sing adu Ekoina
halhanba tawdre government gi maikai dagi police station amasung central security force pi naba appeal tawri hairaduna madu piba tarabadi makoisu mayumda halangani haike hayeng Sursanpur gi rally da su yaudaba Kuki Lalhaulub UK na phongna saruk yagadori haide the Indigenous Tribal Leaders Forum ITLF na Kukizo community singna talaba separate administration with legislature amasung Kukizo singna Manipur da anauba popular government ama semba da saruk yaroi haiduna hayeng Sursanpur district tamyang gi rally pangthokani haina tawriba asida su da laitaba United Kuki National Army UK na phongna saruk yagani haidiba asida lenga amadi Sursanpur district ki DC na tumina yengduna leigadori bara haina tongan ba maikai digi wahang kaya hanglakle ITLF na Kukizo Council ge banner makhada ngarang thokiba warol amagi matungina hayeng pangthokadoriba miyam ge rally adu Kukizo community gi miyam bu wakhal tahanabagi khongsat ama oina Kukizo community singna separate administration with legislature haiba demand asi phangnaba amade hauzik BJP central lengak na PR thamliba Manipur da anauba popular government ama semnaba thorang tawriba asida Kukizo ge MLA sing amade miyamna saruk yaroidabani haiba kholauk sing puduna satkani haide amarom da su group ta yaudaba aina thingkraba lalholab UK na thokpa serol amada su organization asina ITLM na lokhaliba khongthang asi sagotuna Kukizo political framework ki makhada phongna thoraktuna rally asi saruk yagani haina phongdorakle amarom da state government amasung Sursanpur district administration na hauzik Manipur rajniti ki sarangnaba amade law and order gi luraba tanpham asida community amada khanaba hauba manba khongthang sing amade international security da Sauna Singaduna Kulai Bible Lalholop Amana Pong rally Satkani Haidiba Sida Karamna Ayaba Piga Doribano Masigi Sumatakta Manipurasi President Rules Tamduna Central Government Gi Makada Ladibane Aduga Sursanpur Haidiba District Asisu Armed Forces Special Powers Eki Makada Disturb Area Status the Ladibane Haidiba District Asi Apospagi Makada Security Forces Sing the Piba Power Singaduna Laibasigi Santi Tugairam Labade Seasoningum Onga Seasonaba Yabagi Sakti Edu Laina 2023 3 May 3 dagi hawrakiba irang adudagi ngasi phawba singi district singda Kuki militant singna phongna khulai paiduna tawningbata taholiba sina takpudi PR amasung apaswagi kanaba sikadino haiba wahang asine Indian Army na matam punamakta land gidamak thorang tawduna leidi security force na Michang Mikhai Naidana Tabak Taubadagi Manipur da Tangdolai Taba Hanjale Haina Debate na Phongdokre Security Forces na Manung Mapan Fauna Uba Moongda Michang Mikhai Naidana Tabak Taubadagi Manipur da Tangdolai Taba Phibam Hanjalak Lehaina Indian Army Chief of Staff General Upendra Dwivedi na Phongdokre Army de ga mari lenana pangthopa pawgi mifam amada mahana haike ingtapa phibam hanjalakpana maram oiraga Manipur da Duran ka pangthokhibaga loinana tongan ba cultural festival sing pangthokhi amasung Kumja 2025 ki September da Kuki Lalhoba singa khuyek pinaba suspension of operation sugi matam sangdo hanke ngamkhai da sinnarakpagi matang da mahana haike India na yumlo na ba lebak singa afaba mari thamnaba pame adubu ngamkhai da sinnaраklabadi Indian Army na matam puna makta lan gi thorang tawduna lay terrorist singi mathakta akanba thabak lokhatpagi saro ama oina operation sindur pangthoktuna line of control amade international border wangmada laiba terrorist singi camp taruk mapung phana ama ata thohanke laibaki apunba saktamda singnarakpa punamak sapsana mayoknanaba khwaidagi awangba thakta warep laukiba laikhre Pakistan ga lona bagam khaida Indian Army na mathauna leina mathau pangthokhibaga loinana LOC amasung international border da Pakistan gi lanmi samarom hatpa ngamkhe Jammu and Kashmir gi Pahalgam da terrorist singna attack sa tharakibagi matung tarakpada Indian Army na sathaba operation sindur haujiksu loisindre Central Armed Police Force Intelligence Agency sing civic body sing state administration amasung tongan ba ministry singge apunba thodang na maram oiraga terrorist gi game kaya ama ta Tuhan bangam kibane matung tarak pada suleba asda singnarak papuna maksab sana mayak nana pa thorang tawduna leide China ga lona bangam khaigi matang da mahana haike masing yamlaba security person sing land of actual control LAC da mathauning thina tawriba maramna leiba asida yekna bana khudong thiba amata thohalakpa ngamloi terrorist sing bu mapung phara sogat pagi damak Indian Army na Pakistan gi maroiba military installation sing da attack sa thaduna Rahim Yar Khan amadi Nur Khan air base yauna maroiba air base Kamarum ama ata thohan bangam kibani hana phongdora khrei
ꯑꯄꯨꯟꯕꯒꯤ ꯊꯧꯗꯥꯡꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯒꯕꯔꯅꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕꯒꯤ ꯊꯧꯗꯥꯡꯅ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯦ ꯍꯥꯏꯅ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯔꯤꯁꯔꯖꯦꯟꯠ ꯃꯅꯤꯄꯨꯔ ꯐ꯭ꯔꯦꯝꯋꯥꯔꯛ ꯐꯣꯔ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯦꯟꯗ ꯁꯁꯇꯦꯅꯦꯕꯜ ꯒ꯭ꯔꯣꯊ ꯍꯥꯏꯕ ꯍꯤꯔꯝꯗ ꯄꯥꯡꯊꯣꯛꯄ ꯅꯣꯔꯊ ꯏꯁꯠ ꯁꯦꯃꯤꯅꯥꯔ 2026 ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯒꯕꯔꯅꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯣꯄꯤꯛꯇ ꯁꯦꯁꯟ 3 ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯗꯕ ꯁꯦꯃꯤꯅꯥꯔ ꯑꯗꯨ ꯍꯧꯗꯣꯛꯄꯒꯤ ꯋꯥꯔꯣꯜꯗ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯑꯁꯥꯝ ꯔꯥꯏꯐꯜ ꯕꯤꯀꯥꯁ ꯂꯈꯦꯔꯥꯅ ꯍꯥꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯀꯨꯝꯖꯥ 2021ꯒꯤ ꯃꯥꯔꯆꯇ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯒꯤ ꯃꯈꯥꯗ ꯇꯥꯡꯀꯛ ꯅꯥꯏꯅ ꯁꯤꯚꯤꯜ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤꯒꯤ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ MOUꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯃꯅꯨꯡ ꯆꯟꯅ ꯄꯥꯡꯊꯣꯛꯂꯤꯕ ꯁꯦꯃꯤꯅꯥꯔ ꯑꯁꯤꯅ ꯁꯥꯎꯊ ꯏꯁꯠ ꯑꯦꯁꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯉꯝꯈꯩꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯒꯕꯔꯅꯔꯅ ꯍꯥꯏ ꯀꯜꯆꯔꯗ ꯏꯅꯥꯛ ꯈꯨꯟꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛꯇ ꯊꯣꯛꯈꯤꯕ ꯋꯥꯊꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯑꯆꯧꯕ ꯄꯤꯈꯤ ꯍꯥꯏꯈꯤ꯫ ꯁꯦꯀꯦꯟꯗ ꯂꯦꯐꯇꯅꯦꯟꯠ ꯏꯕꯦꯌꯥꯏꯃꯅ ꯂꯩꯈꯤꯗꯕꯗ RPFꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ RPFꯀꯤ ꯃꯦꯝꯕꯔ ꯍꯧꯖꯤꯛꯅ ꯂꯨꯞ ꯑꯁꯤꯒꯤ ꯁꯣꯁꯤꯌꯦꯜ, ꯍꯦꯜꯊ ꯑꯦꯟꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯃꯦꯝꯕꯔ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯟ ꯗ꯭ꯌꯨꯇꯤ MSD ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕꯤ ꯁꯦꯀꯦꯟꯗ ꯂꯦꯐꯇꯅꯦꯟꯠ ꯌꯥꯉꯝꯕꯝ ꯑꯣꯡꯕꯤ ꯅꯣꯡꯃꯥꯏꯊꯦꯝ ꯏꯕꯦꯌꯥꯏꯃ ꯑꯇꯣꯞꯄ ꯃꯤꯡ ꯃꯦꯗꯥꯝ ꯔꯤꯅꯥꯅ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯕꯪꯀꯤꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯅ ꯊꯧꯁꯥꯔꯛꯇꯕꯗꯒꯤ ꯁꯦꯜ ꯈꯥꯏꯅꯔꯒ ꯂꯩꯃꯄꯣꯛꯄꯝꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯝꯕꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯂꯩꯃꯄꯣꯛꯄꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯋꯥꯍꯦꯡ ꯈꯨꯃꯟ ꯀꯩꯊꯦꯜ ꯐꯥꯎꯕ ꯀꯤꯂꯣꯃꯤꯇꯔ 4 ꯁꯥꯡꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯛꯁꯤꯟꯕꯗ ꯑꯣꯏꯔꯛꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯁꯦꯜ ꯈꯥꯏꯅꯔꯒ ꯂꯝꯕꯤ ꯁꯦꯝꯕꯇ ꯅꯠꯇꯅ ꯀꯣꯏꯂꯥꯁ ꯊꯥꯕ ꯍꯧꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯂꯝꯕꯤ ꯑꯁꯤ PMGSYꯒꯤ ꯃꯈꯥꯗ ꯁꯦꯝꯅꯅꯕ ꯀꯨꯝꯖꯥ 2022ꯒꯤ ꯋꯥꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏ ꯀꯣꯔꯠꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ 3ꯂꯛ ꯍꯟꯅ ꯊꯕꯛ ꯁꯨꯔꯅꯕ ꯇꯧꯔꯝꯂꯒ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯂꯩꯃꯄꯣꯛꯄꯝ ꯂꯝꯕꯤ ꯑꯁꯤ ꯆꯠꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯃꯄꯣꯛꯄꯝ ꯀ꯭ꯂꯕ 9 ꯄꯨꯟꯁꯤꯜꯂꯒ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯀꯧꯕ ꯑꯃ ꯁꯦꯝꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯁꯦꯜ ꯈꯥꯏꯅꯔꯒ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯛꯄꯅꯤ꯫ ꯆꯥꯎꯔꯥꯛꯅ ꯌꯨꯝꯊꯣꯡ 2,900 ꯔꯣꯝꯗ ꯂꯨꯄꯥ 1,000 ꯄꯨꯊꯣꯛꯅꯕ ꯍꯧꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏ ꯃꯇꯦꯛ ꯑꯗꯨꯗ ꯂꯩꯕ ꯑꯦꯝꯄ꯭ꯂꯣꯌꯤ 700 ꯔꯣꯝꯅ ꯂꯨꯄꯥ 2,000ꯗꯒꯤ 10,000 ꯐꯥꯎꯕ ꯄꯨꯊꯣꯛꯅꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯛꯄꯅꯤ꯫ ꯁꯦꯜ ꯈꯣꯝꯕꯒꯤ ꯊꯕꯛ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤ ꯉꯥꯏꯔꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯧꯒꯠꯇꯨꯅ ꯃꯤꯅꯝꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯂꯩꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯇꯠꯇꯅ ꯅꯪꯍꯜꯂꯤꯕ ꯑꯃꯗꯤ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯥ ꯑꯁꯤꯒꯤ 38ꯗꯒꯤ ꯍꯧꯗꯨꯅ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯉꯔꯥꯡ ꯀꯣꯀꯣꯃꯤꯅ ꯂꯨꯆꯤꯡꯗꯨꯅ IDPꯁꯤꯡꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯣꯛ ꯚꯕꯟꯗ ꯒꯕꯔꯅꯔꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯀꯣꯀꯣꯃꯤꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯈꯪꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯣꯀꯣꯃꯤꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯄꯥꯎꯈꯨꯝ ꯂꯥꯛꯇ꯭ꯔꯤ꯫ ꯂꯣꯛ ꯚꯕꯟꯗꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯉꯥꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯒ ꯂꯣꯏꯅꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜꯂꯛꯂꯤ꯫